Manipur top channel ki maikei ki maroi bi ipau sing myam la thamjagi ahan bada khoi yok pana lo singu gi pothok sa da kunthra gi nifu fawo sangpat pangami Zakir Hussain panam pau si gi lakhu saraga lo singu gi lamda khoi na lawri ba thawgang asi khangna khoi yok pada hen mamieng thamrakli khoi yok pana lo singu gi pothok sa da kunthra gi nifu fawo hengat pangami haina Horticulture and Soil Conservation Department gi Additional Director MD Zakir Hussain khana phongtokre wafam asing asi Impal East, Impal West amadi Senapati district ki lomi singi oiba numit tare ni sa thakadaba state levels basic beekeeping training program ama sanjen thongda leiba department asigi conference hall da haudokpagi thoramda maakna phongdokhibani additional director MD Zakir Hussain Khan makha taraduna mamangda khoina lawu sihubaga lainariba mari khangladaba loinana mana masing thabada pesticide amadi insecticide pak tak nana sijinaba khoi yauna tin kang kya mangki masidana tana nongmu magi masing su khantarakli adubu khoina lawu subugi lamda piriba kana basi khangnarakpadagi khoi yokpada ehenba priority pinarakli khoina pollination da mating pangdun lawu subugi sathok hengadali khoi gi demand market masing hengalakli masigi mathakta khoiru royal jelly biwex bi benam kananaba madi atangba polam ngaktani lomi amana sil isang sangdana madi wadana khoi upu khara ehenbi income tanana lambi ama piri khoi yokpagi sinpham asida miyamna thawai yausinduna lamdam asi khoi yamna puthokpa ngamba mafam ama ohen sena su additional director sin thamakli ngasigi training program haudokpa du Horticulture and Soil Conservation Department headquarter ki deputy director Lenin Khwarakpam MIT High Ski officer in charge Yumlem Bikram Yauna Department asigi official kyana sargyakhi thasigi kunthra phawsa thagada training program asi national bee board sponsor tawduna Manipur beekeeping and honey mission sinduna pangthokpani hanisu pawsida makhatari makasa tharak poina kanglai paki mairagi editorial memri special content moina memna thamjagi Manipur thugainaba hotnariba miyoi sing khanglaga laingana karigi damak tumina laithoklibano Manipur Leingak isau sauna lairag Leingak sigi mamang maktada iraibak Manipur si masit thugainaba phongna thabak sa tharakpa matamda Manipur Leingak na tumina laithokliba karigino haiba Manipur miyam gi amat ngairaba wahang wairi wang asigi paku Manipur Leingak na mayek sengna piba ngamgadabani masigi mayek senglaba khudam haibabu Leingak asida yauriba sin kuki jau MLA tara haibadi BJP gi MLA taret Independence MLA ohumna Manipur gi separate administration tana na bathabasi hokiba mamang sahi English ngani ga kungo humdoi gi me tara ga ni thoidi gi hona sanction ba horaklibani makoina yamna phone kuki singi oina separate administration ama pigadabani tongan ba chief secretary amadi DGP ama thamduna Leingak session gi thabak tongan tahongadabani haiduna Union Home Minister Amit Sahana Singwada memorandum pisinki masigi matungda makoina asauba thaudang lawduna Manipur gi separate administration tan bagi thabasi leptana satharakpani asumna Manipur thugaina ba honariba aphong ba yeknaba miyoi singasi khanglabasu Manipur Leingak na makogi mathakta ain goeba thabak amat laukhatana lairiba sina takpadi hausik Manipur gi Leingak session toriba BJP Leingak si marebak Manipur nungsidaba yamna pangdaba Leingak ne haibadu takpani haibadu haibihe maduna marebak nungsiba khangdraba marebak ngakpa ngamdraba Leingak si Manipur miyam gi yeknabani haina lawusi yamna ngaklibadi ngasi maksu Manipur gi separate administration pigadabani haiduna koki singna khundaba Manipur gi tongan ba mafam singda koki miyam na saruk yaduna asabu rally sali rally asida Saikot Kendra gi BJP gi MLA Paulilan Hauki masamak saruk yaduna separate administration pigadabani haiduna koki miyam sona tinba mifamda yamna phongna huangangli masi Manipur gi Leingak session tawbadi yauriba BJP gi MLA amana yamna phongna Leingak amadi Manipur miyambu ushitta uttuna Manipur thugainaba hotnarakpani masida Manipur Leingak na tumina laithokliba si yamna lari ngasimak Manipur gi kuki taba mafam singda kuki miyam hauduna rally satuna Manipur gi kuki singoeba separate administration pigadabani haina dabi tawrambadagi Union Territory gi demand yamna phongna tarakli asumna Manipur thugaina phongna kuki singna rally chatpa amadi wangang badubadi Manipur Leingak na karigumba makhalamati athingba free thaduna tawningba taholi aduga ngasi tampaki tongan mafamda Manipur gi Union Territory pi yaroi Manipur kai pi yaroi haina asumba miyam gi
ꯃꯤꯌꯥꯝꯒꯤ ꯑꯃ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯠꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯥꯏꯕ ꯄꯤꯈꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯕꯨꯅ ꯀꯟꯈꯠꯂꯒ ꯊꯝꯕ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨꯕꯨꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯊꯝꯒꯅꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯒꯅꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯄꯥꯡꯗꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯂꯧꯈꯠꯇꯨꯅ ꯁꯔꯀꯥꯔ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯏꯗꯨꯀꯦꯁꯅꯦꯜ ꯀꯜꯆꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯛꯗꯣꯒꯤ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯃꯥꯡꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯋꯨꯃꯦꯟ ꯗꯤꯕꯦꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯏꯗꯨꯀꯦꯁꯅꯦꯜ ꯀꯜꯆꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯛꯗꯣ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯄꯔꯤꯈ꯭ꯌꯥꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯁꯦꯝꯒꯠ ꯁꯥꯒꯠꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯋꯥꯏꯈꯣꯝ ꯊꯝꯕꯧꯅ ꯑꯊꯧꯕ ꯃꯤꯊꯨꯡ KWDAꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯤꯡꯊꯧꯖꯝ ꯁꯨꯃꯣ ꯗꯦꯕꯤꯅ ꯐꯪꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯄꯨꯌꯥꯝ ꯖꯥꯇꯦꯁꯣꯔ ꯋꯥꯔꯗ ꯅꯝꯕꯔ 3 ꯀꯥꯎꯟꯁꯤꯂꯔꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯁꯦꯛꯗꯣꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ CPIꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ CPI ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯔꯣꯜ ꯆꯦꯐꯣꯡ ꯅ꯭ꯌꯨꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ N ꯆꯟꯗ꯭ꯔꯝꯔꯝꯅ ꯊꯥ ꯑꯁꯤꯒꯤ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯔꯥꯝ ꯃꯅꯣꯍꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯗ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ CPI ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯖꯔꯅꯦꯂꯤꯖꯝꯗ ꯊꯋꯥꯏ ꯌꯥꯎꯔꯛꯈꯤꯕ ꯆꯟꯗ꯭ꯔꯝꯔꯝ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯗ ꯌꯥꯎꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯦꯗꯔꯦꯁꯟꯒꯤ ꯊꯥꯒꯤ ꯆꯦꯐꯣꯡ ꯌꯨꯠ ꯂꯥꯏꯐꯀꯤ ꯑꯦꯗꯤꯇꯔ ꯑꯣꯏꯗꯨꯅ ꯏꯗꯨꯅ ꯄꯨꯊꯣꯛꯂꯝꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯏꯀꯣꯅꯣꯃꯤꯛꯁ ꯇꯥꯏꯝꯁꯀꯤ ꯁꯦꯅꯤꯌꯔ ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯤꯉꯩꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯔꯥꯟꯕ ꯏꯀꯣꯅꯣꯃꯤꯛ ꯄꯣꯂꯤꯁꯤ ꯆꯨꯝꯊꯣꯛꯅꯕ ꯃꯥꯔꯛꯁꯤꯖꯝꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯃꯈꯥꯗ ꯃꯁꯛ ꯊꯣꯛꯄ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯏꯔꯝꯈꯤ ꯍꯥꯏꯔꯤ ꯆꯦꯐꯣꯡ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ CPIꯒꯤ ꯃꯥꯎꯠꯄꯤꯁ ꯑꯃ ꯑꯣꯏꯔꯤꯕ ꯆꯌꯣꯜꯒꯤ ꯆꯦꯐꯣꯡ ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯊꯥꯒꯤ ꯆꯦꯐꯣꯡ ꯄꯥꯔꯇꯤ ꯂꯥꯏꯐꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯣꯏꯗꯨꯅ ꯆꯦꯐꯣꯡ ꯑꯅꯤꯁꯤꯗ ꯃꯆꯪ ꯑꯣꯏꯕ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯏꯗꯨꯅ ꯂꯦꯐ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟ ꯀꯟꯈꯠꯍꯟꯅꯕ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯈꯤ ꯄꯥꯔꯇꯤꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯗ ꯂꯨꯞꯂꯕ ꯀꯣꯝꯔꯦꯗ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ D ꯔꯥꯖꯥ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ K ꯅꯥꯔꯥꯌꯟ ꯗꯣꯛꯇꯔ K ꯀꯪꯒꯨ ꯑꯃꯁꯨꯡ ꯗꯦꯜꯂꯤ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯅꯦꯁ ꯆꯟꯗ꯭ꯔ ꯕꯩꯁꯅꯥꯚ ꯑꯃꯁꯨꯡ NFIWꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯅꯤ ꯔꯥꯖꯥꯅꯆꯤꯡꯕꯁꯤꯡꯅ ꯔꯥꯝ ꯃꯅꯣꯍꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯥꯔꯇꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯑꯖꯣꯏ ꯕꯥꯒꯣꯟ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯤ ꯄꯥꯔꯇꯤꯒꯤ ꯃꯦꯟꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯃꯅꯤ ꯍꯥꯏꯅ D ꯔꯥꯖꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯁꯒꯣꯜꯅ ꯂꯧ ꯆꯥꯔꯒ ꯁꯟ ꯏꯔꯣꯏꯁꯤꯡꯗ ꯇꯥꯏꯅꯕ ꯍꯧꯔꯛꯄꯗ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯇꯥꯕꯤꯅꯕ ꯈꯪꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯊꯥ 19 ꯍꯦꯜꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯇꯥꯕꯤꯔꯛꯇꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯣ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯕ ꯊꯥ 19 ꯍꯦꯜꯂꯛꯂꯦ ꯍꯥꯏꯕ ꯌꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟꯕ ꯋꯥꯐꯝꯁꯤꯡ ꯇꯥꯔꯒ ꯃꯤꯇꯩꯁꯤꯡ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯅ ꯇꯥꯁꯤꯟꯅꯗꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡꯗꯒꯤ ꯄꯦꯟꯗ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯥꯜ ꯂꯣꯏꯁꯤꯜꯂꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎꯅ ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯂꯛꯄꯁꯨ ꯊꯥ 19 ꯍꯦꯜꯂꯛꯂꯕꯅꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯈꯪꯍꯟꯕꯗ ꯃꯈꯣꯏꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯄꯥꯝꯕꯩ ꯂꯩꯇꯅ ꯈꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯂꯥꯛꯄ ꯀꯨꯏꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯑꯊꯨꯕꯗ ꯂꯥꯛꯁꯤꯟꯕ ꯌꯥꯔꯕ ꯂꯥꯟ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯂꯩꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯄ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯌꯥꯏ
ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯁꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯕꯒꯤ ꯃꯑꯣꯡꯗ ꯃꯤꯇꯩꯁꯤꯡꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯣꯡꯃꯩ ꯕꯣꯝꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤꯅꯤ ꯉꯁꯤ ꯊꯥ 18 ꯍꯦꯜꯂꯕ ꯂꯥꯟ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯈꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯗꯕꯒꯤ ꯃꯑꯣꯡꯗ ꯃꯇꯝ ꯁꯥꯡꯅ ꯊꯩꯗꯣꯛꯂꯒ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯂꯩꯍꯟꯕꯒꯤ ꯃꯔꯝ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯃꯨꯛ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯒꯣꯜꯅ ꯂꯧ ꯆꯥꯔꯒ ꯁꯟ ꯏꯔꯣꯏꯗ ꯇꯥꯏꯅꯔꯒ ꯐꯨꯕꯒꯤ ꯃꯑꯣꯡꯒ ꯃꯥꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯔꯝꯗꯤ ꯑꯔꯥꯟꯕ ꯇꯧꯕ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯍꯟꯅ ꯂꯥꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟꯖꯗꯕ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯕꯨ ꯐꯥꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯂꯨꯞ UNOꯅ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯆꯥꯡ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯒꯤ ꯄꯥꯎ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯕ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯍꯥꯏꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯥꯟꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯂꯣꯏꯗꯕ ꯋꯥꯔꯣꯜ ꯉꯥꯡꯂꯛꯅꯕꯒꯤ ꯆꯦꯄꯥꯎ ꯄꯤꯕꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤ ꯈꯪꯅ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯉꯁꯤ ꯕꯤꯃꯣꯜ ꯑꯈꯣꯏꯖꯝꯅ ꯏꯃꯥꯂꯣꯟꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ